Mizoram gi LUNGLEI Police Amadi Excise ki official Singna ACHAT AWONGSING check taubada Yamlaba Khutlai Amadi Maru sing Phagatpa Ngamkhre Bazar Veng LUNGLEI tamna lakba silver machugi Maruti Alto ama Chingnabadagi loche ngau manakta khamduna check taubada Yamlaba Khutlai Amadi Maru sing gari manungda yauramba thengnakhibani Phagalaba Khutlai sing adudi AK-47 rifle ani M4 carbine rifle manga magazine kun 7.62 mm gi 504 round ammunition 5.56 mm gi 4675 ammunition round shell oina lupalising nifuga mapan ga changa ga yankhai ID cards ATM card SIM card amadi mobile phone mangani loinana gari adu da tonglamba mioising adu Tripura dagi Roni Chakma chahi yankhai ngakpigani chahi nifuga manga Mizoram gi LUNGLEI district dagi Arnivan Chakma chahi kuntraga mari Mizoram gi Abuvang Sora dagi LUNGLEI Mizoram dagi Ringbeng chahi kunga mari ni makhatana makhoi ahum hauzik police custody da thamkhre hairi amadi masiga mari leinana LUNGLEI police station a case ama register tawduna thijinba haukhre hairi